ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯣꯡꯃꯥꯏꯊꯦꯡ ꯀꯨꯟꯗ ꯁꯣꯏꯅ ꯇꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Academic Writing, Research and Publication ꯍꯥꯏꯕ ꯍꯤꯔꯝꯗ ꯆꯌꯣꯜ ꯑꯃ ꯆꯠꯊꯒꯗꯕ ꯋꯥꯔꯛꯁꯣꯞ ꯍꯧꯗꯣꯛꯈ꯭ꯔꯦ Holistic Progress Card, Secondary Stage and Standardization of Question Paper Template ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯒꯗꯕ ꯋꯥꯔꯛꯁꯣꯞ ꯉꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ RG Kar Medical College and Hospital की ट्रेनिंग जूनियर डॉक्टर अमबु इज्जत मंगालगा हाथपद चेनबा संजय रॉय लाइफ इम्प्रिजनमेंट की दंडी पीख्रे मपुंगब पाव मियाम द पिजरी पारी पुरी खंगद्रबा पारी पुरी की हौरकफम फजना नैनद्रबा पारी पुरी दुगी मवोंगदा चौथोकचबा ngamद्रबा जाति अदु पृथ्वीदा कना अमतन मसक खंगलोई इपा इपु पारी पुरी थिगतपा मखोइना तौरंबा थबक अदुबु मियाम खंगना फना उहन्नब होनब हाइबसे मचा मसु ओइबा अखोगी इथ ओइगदबनि हाइना चीफ मिनिस्टर एन बिरेन फोंदोखरे वाफम मसिंग असि टेंगनोपल डिस्ट्रिक्ट के मची ब्लॉक की मनुंग चेन लेबा अमसा स्पोर्ट्स कॉम्प्लेक्स लाइचिंग कांगसंगदा पांगथोखिबा ऑल मरीन स्पोर्ट्स एसोसिएशन की डायमंड जुबली कम एड वाइनल स्पोर्ट मीट लिसिंगनी कुनमंगा की थरमदा अथोइबा मिथुंग ओइना सरुक यादना फोंदोखिबनी चीफ मिनिस्टर मखा ताना फोंदोखिबदा मरिंग मैते हाइबसी मैहौरोलदगी लेमिनरकलबा थानबा याद्रबा फुरुप सिंगनी हाइबसी अखोई फोक सोंग यारबा मनी चिंगद नाइतोम ओइना मैते सिंगना खुंदारिबा कोथा खुल्लसी पुवारिगा सगोनबा यामना तांगना लेबा खुल्लमनी खुल्लसिगी मियोय सिंगा मरिंग सिंगा लमगी मतंगदा करिगुंबा येनबा लेरबसु खतना चैनबा तौबिगनो पुन्ना फमिनदुना सोप तौमिनसी कोथा खुलगी मियोय सिंगासी यामना वाना हिंजबनी मरिंग इचिल इनाउ सिंगना मखोइबु सपोर्ट तौबियु तंपाक लमदम इम्फालदा मरिंग सिंगना लेबदा मैते सिंगना योखटपीबा दुगा मैते सिंगना चिंगदा खुंदाबा मरिंग सिंगना योखटपीगदबनी मसिनी गिव एंड टेक हाइबदु चाही लिसिंग कयागी ममांगदगी एकोइ हिंगमिनदुना लाकदौरिबा तुंगी मिरोलदसु नुंसी चानना हिंगमिनगदबनी पालिबा मणिपुरगी लेंगा आसिना मपानदगी नियम कायना चंगसिलकलिबा मियोयसिंग अनऑथोराइज्ड विलेजसिंग मसिंग खंगदना हेंगलकलिबसिंग खंगदोक खंजिन तौबा ड्रग थिंगसी पोपी थाबा थिंगसी मपानदगी नियम कायना चंगसिल फेंसिंग खादुना थिंगसी अखोगी तुंगी मिरोलसिंग फजना लेहौनबा तौसी फेंसिंग वांगमदा लेहौबा मरी मतासिंग नियम चुमना पास सिस्टम अमा तौदुना संगथोक संगसिन तौहनसी हाइबगिदमक लेंगासिना थबक पाखतपा हौबनी मसिदा कम्युनिटी अमदा नुंगाइतबा नत्रगा अतमनना सिंगनदुना तौबगी वाफम लेति हाइके सीएम नमखा ताना स्पोर्ट्स मीट असिगा मरी लेनेना हाई विलेज लेवल दसिलिबा असिगुंबा स्पोर्ट्स मीट असिदगी अफबा सानरोइसिंग खंगतपीदुना मखोइबु ट्रेनिंग पीबीदुना डिस्ट्रिक्ट लेवल दा अमदी स्टेट लेवल दा सानबा ngamnaba honasi maduda leiriba state lengasina angamba mateng pangani ngasi sport meet pangthokliba sanabung asi lupa crore 2.5 changna semgatnaba budget hapna thabak oina pangthoknaba honaraklage मरिंग सिंगना ताबा रेलम एरिया दा लेरिबा कोथा खुल यावना खुल कुनरोंगी ओइबा मफम चाबा येंगनगा सानाबुंग अमा लुपा लाख 50 की मथकता अहेनबा सेंफम खरा हापचिनदुना सेमनबा होनजगे तुइसिमी तु कांगसंग फावबगी लंबी असि ब्लैक टॉपिंग तौदुना सेमलगनी लोनेना तुइसिमी हाइजिलकपदा लेरिबा कैथेल असिसु कैथेल मचामा ओइना सेमगलगनी फोंदोकी ngasi थरोमदुदा मणिपुर लेंगा की वर्क्स एंड यूथ एफेयर्स एंड स्पोर्ट्स मिनिस्टर के गोविंदासना थरोमपु लोनेना वाटर रिसोर्सेस एंड रिलीफ एंड डिजास्टर मैनेजमेंट मिनिस्टर अवांगबों न्यूमाई PHED एंड केफ एंड PD मिनिस्टर एल सुसिंद्रो अमदी कक्सिंग एसीगी MLA मयांगलमम रामेश्वरना खन्नबा मिथुंग सिंह ओइना सरुक याखी Manipur Myanmar mate ni hilta matana santi hindelakwa hore mayamasu sarsa karida partner tobiyo pai hanagi Manipur amato ina koi nusisana lena Manipur do amona hindelakna sapat horani lambi da koi manu sanano hona minasi ana sports ki simbi riba
Marine Sports Association की 58 Battalion CRPF 19 GR amadi Churachandpur Police ki team na ngasi ayuk pung taruk tagi numit yung pung tarani sa Fawa Churachandpur Police Station ki Khugaturel site ki PK Park ta thiba humbagi operation chathabada yamlaba khusukulai sing fagat pangamkre fagalaba khusukulai sing adudi 9mm carbine ama 303 magazine ga loinena rifle ama gas gun ama magazine ga loinaba pistol ama atopa pistol ama single belt bridge ki maru yauba nongmai ama country made mortar pompi ama detonator ga loinaba hand grenade mari amadi 9mm ka payariba maru mangayauri fagalaba polam sing Churachandpur Police Station da khusinakri hari RPI Atwale National Secretary Thongnauzam Mahesona Luchingduna RPI Atwale Manipur State Committee ki mihut kangbu singa ngasi Manipur ki Governor Ajay Kumar Balada Manipur da hauji oriba phiba masigi warushin purakna bagi matangda memorandum pishilam laba matung Governor Geta Pawi singa unabada Mahesor Thongnauzam na hai Thokli bairang asigi warushin ama purakna bahonabada political dialogue ama mathautai haibasi achumbani adubo terrorism ge thabak thoram chathariba kuki jo terrorist sing asiga shanti hanjilaknaba wari sanagadawribra haibagi wahang asini maram asina kuki jo terrorist singi mathakta military crackdown tawba haiba si ahanba khongthang oina thabak paikhat pinanaba memorandum pisinba duda mayek sengna governor da thamlamle masina solution purak pangamgani lonena Manipur ki jingi lamda lairiba hereditary chieftainship asi lokthokduna Manipur Hill Area Acquisition of Chieftainship Act 1967 asi mapung phana chatna hanbina bawa phamsu thamlamki masina maram ama oraga lamda masida kuki singna tawningbata tawbana irang asi thoklakpagi maram oi mpaldagi changnakliba chin kuki jo sing asi visa on arrival gi mawongda ST oriba sing asi lokthoknaba thabak paikhat piro Chin Kuki Jo militant group singa lisingani nipandagi channarakhiba shu asi matam gi sangdoktuna lai adubo mamang chahi lisingani kunmari ge February fawba sangdokhibagi makha tarakpa oina sangdoklibra natraga sangdoktabra haibagi chamamnaba ma miyamda leire amasong free movement regime lokthokle hariba si thabak tawribra tawdabra haiba sisu chamamnaba ma leire maramasna masishu mapung fana thabak paikhat biu lonena 1951 the best year oidna lamda masida NRC chatna hannaba chap chaba thabak singa se paikhat laba matamda iranga sigi solution purakani maramas home secretary su iramliba hiram khudingda khanglaba governor na haujikti ground da laknabanina chap chaba marik chumba report ground report adu center da thabiduna thabaka onthok hannaba hona biu haina taksilam kibaga lonena governor naso hiramasiga mailenana kupna yengsinge haibagi wafam thamlaki haina mahangna fongdoki demand si military crackdown on the Kuki-Jo terrorists. Akoigi lairiba Kuki-Jo terrorists se hana neutralize to koga akoigi military crackdown ohenba aduna sida governor ki full power lairibani central government yam pawnaribani aduna songi daito oibiraga nong akoigi kulai sakhiba pairiba Manipur bu India bu tugaina ba tawriba Kuki-Jo terrorists se hana military crackdown tohenba sna koi first priority la thumjarame Manipur University ki Research and Development Cell amashong Manipur Institute of Management Studies MIMS na punasenduna academic writing research and publication haiba hiramda chayol ama chathagadaba workshop program hawdokpagi thorom ama ngasi MU ki BC Court Hall da pangthokre thorom adu Manipur University ki Vice Chancellor Professor N Lokendra Singh chief guest Research and Development Cell MU ki Director Professor CH Ibohal Maitena President Professor Memcha Loitongbam Dean School of Social Science MU Professor Laisram Prabhakar Singh Director MIMS MU Amadi Professor Anis Gupta Singh Department of Economics Delhi School of Economics Diuna Singbana Guest of Honor Singh Serviaki Chief Guest ki warolda MU ki BC and Lokendra na haikibada NEP 2020 lakpada hongba kaya lakpana UG amadi PG course singda achoba singna bama kalonena mahairoi singna tongan ba interdisciplinary course singda tamba yaba kalonena knowledge hengat pangamlakani haike
Masina ahenba research tawbada khudongchaba piragani haiki tharomga mari lenana Research and Development Cell MU gi Professor MU gi Director Professor CH Ibohal Maitaina haikibada haugalakliba research scholar faculty members singda yamna quality lena research tawnabagi pandamda program asi chinbani NEP 2020 gi matung inna ahenba research tawduna India si malim gi chawkhat lamjelda khumang chawshina chatpada tongan ba hiramda khong thangjinduna chatpagi tangai fadaba leibada ngasigi thorom asida saru yariba singna chawba thawdang lawba ngamlagani haiki workshop asida mapandagi maming leiraba institute singdagi mioi kayana session kayada wangangani hairi Assam Agricultural University Jorhatta hayengdagi hauduna thasgi kuntaret fawba numitare nichupna Chathagadaba National Integration Camp NIC 2025 da saruk yarugadaba Manipur University gi mioi tarana saba NSS team ngasi Manipur University gi BC Professor and Lokendrana Court Hall dagi firal singkatuna lamthakre Manipur University NSS team lamthabagi thoromaduga mai lenana MU gi BC Professor and Lokendrana fongdorakpada Assam ki Jorhat Talaiba Assam Agricultural University da Pangthokaduriba National Integration Camp NIC 2025 da Manipur University ki NSS team na saruk yaribagi maru eba pandamdi ke masida saruk yaba lakaduriba India gi tungan be state chingdagi lakpa NSS team ga interaction tawduna India gi patriotism unity and diversity socio-economic development gi matang da khana nainabagi pandamda ke masi saruk yakibani haina fongduki Miyam the namthak tawduna sasinaba mompak yolamba non-local Muslim ani farabanon non-local ani adu Delhi gi Slimpur Usmanpur Southgi Sultan Chahi Kuntaret Apokpa Abdul Malik amasung Uttar Pradesh ki Barwan Napau Bishauli Barwan dagi Raushan Chahi Kuntaret Apokpa Chan Muhammad ni Makhoi ani Infaris ki Minuthong Telepati da leiba asanba yumamada leiduna haukiba chahi kharagi mamangdagi lalonitik chacharakpani makoyani asi ngasi ayuk pung 12 rom tabada Infaris ki wangkai angom lekaida maming leiraba Dunlop company gi shasinaba mongpak yolambadagi mioi kharana fabani makoi anina khadrak tawraga pot yolambagi maralda mioi kharana fuduna waraklaba tungda World United Youth Club ta khusinaram ke Makoi anina lekai khudingda changduna Dunlop company ki asengba mompak ni hajinduna lupa lising ahum dagi mga fawbagi manungda yolambani tanja aduda mioi kharana mompak adu leinabagi damak kobar hangdoktuna yengbada chonggang yarum mompak adu asengba nate khanglakpa adagi makha tana chek tawrubada non-local Muslim ani adugi manungda ama nanthokuna chenki aduga amana fahobani lonena nanthokuna chenkiba mioi aduna hatada leiriba Maitai Pangal Council Manipur amasong Minuthong Hatagolapati Athletic Union gi members singda pau piraba tungda koithi thiraba tungda farna puraki makoi anigi manungda mioi amadi mari leinaba authority gi khuyek yaudaba card pairamki aduga mioi amana sasinaba manba labor card pairamki faraba mioi adna asengbani haijiliba Dunlop company gi mongpa do paumi singi mangda segaiduna yengnubada sasinabani haiba khanglakpani Tungda faraba mioi anima Porompat police station ki amaromda lamdamasita nan lalon itik tawba lakpa non-local singna khadrak tawduna pot yonbagi thong chathariba si tingnaba hona minasi haina World United Youth Club amasong Maitai Pangal Council Manipur gi maikadagi appeal tawrakpaga lonena leikai khudingda non-local singna mompak yonba laklabadi asengba singdaba ningthina khangdoklaga leibiu kariguma sasinaba oiramlabadi mari leinaba authority natraga manak nakpa club amadi police ta paw pibiduna logi oiba chirak phangnaba honabiu hairakle Impact of cultural symbiosis on identity of Manipur haiba hiramda state level creative painting competition ama lakliba thasigi kunmangada khongjom Sol Lake ta leiba Slopeland Public School ge complex ta pangthoklagani masida mahairoi singna saruk yabiu haina Slopeland Public Schools Slopeland College amadi Arambai Tengol Unit 3 ge maikidagi fongdorakle Slopeland Public School Slopeland College amadi Arambai Tengol Unit 3 ahumna punna kusam naraga
Sinduna pangthokadoriba state level creative painting competition asigi matangda ngasi Slopeland Public School da pangthokpa pawgi mifam amada AT Unit 3 Commander Soibum Kishan amadi Slopeland Public School gi founder cum principal Nahak Pam Babulin maitena fongdorakpada tongan ba community kuntra marina khunda minariba chahi listing ani Henbagi Puari civilization leizaraba iramda masida aikoi karamna nungshi chanana leminarakibage amadi makhatana karamna leminakhigani haibasi layekpabu pamjaba ngasigi mahairoi singna masa da fauriba wakalon kaya adu lai oina yekna fongdukjaba yanana ba amadi iramda masida peaceful coexistence ama purakpa ngamnana ba pandamda painting competition asi pangthokpani Competition asigidamak form thajinbagi matam January 13 ni category mari haibadi class 3 dagi 4 class 5 dagi 8 class 10 dagi 12 amadi open haina category mari thoktuna pangthokani masigidamak tongan ba pricing laigani ayupung 13 dagi haugadariba competition asigidamak mahairoi singna layek nana bache natana tai layek pada changba polam pumnamak masa na pujarakadabani haurakliba naha singda Maribak punung shiba pahon ba madi punna hingminabagi wakalon pahon gadoriba painting competition asida kanglo furup naidna community khuding magi layek babu pamjaba mahairoi pumnamakna saruk yabiu changdamnaba sida saruk yabining singna akupal khaninglabadi 9856835024 69098634226 amadi 936603497 asida pau phaubirakpa yagani haina so phongdokrakhi Holistic Progress Card HPC Secondary Stage and Standardization of Question Paper Template haiba hiramda ngasidagi hauduna numit mangani chupna sathagadaba workshop program amangasi Hotel Infalgi Sangai Hall da haudokre Board of Secondary Education Manipur na senduna Holistic Progress Card HPC amadi Standardization of Question Paper Template ki maramda khanane nabata natana expert chingna hiramasida train tawdar workshop adubo hogdopagi thawramaduda Education S ki Director L Nandakumar, BOSEM ki Chairman Akham Joy Kumar, BOSEM ki Secretary S Jitelal Sharma, BOSEM ki Controller A Thoi Amadi Parak NCERT ki Resource Person Anina Athoiba Mithunglen, Thoramapu Amadi Akhanaba Mithunglen Singh Oina Saryaki. Tharamadu Education S ki Director L Nandakumar na hai hauzik Sizinariba School ki report card singda mahairoi singna particular subject singda fonglakpa mark khaktamo record tawramba dubo NEP 2020 lakpaga iroinina SPC asi chanaraklabadi angang amagi ability outcome ase expert oil moza singna 360 degree da analysis tawramba report card ta hapkadabani masina mahairoi amana laikta solabaso Karamba lambi hainai haibadu khangdoknaba honaduna mahairoi adugi holistic progress adubu capture tawnaba honarakpagi khongthang amakhakni haike mahangna makha taraduna hai standardization of question paper template asina hana class 10 amadi 12 ta ma wangna fangduna pass tawraba college admission tawramba pass tawraga college admission tawramba do anoba policy asigi matung inna CUET exam tharadrabadi class 10 namadi 12 ta makwang na fanglabasu admission fangani haibagi guarantee leitre manamasna oja singna nauna lakliba plan namadi policy sing asigi maramda awareness oihenba ama darkar tai karigumba standardization of question paper template asi mapung fana paikhalak India da leiriba tongan ba state singi board singi oiba punba question set tawduna chap manaba thakta mahairoi singbu pukhatnaba honaraklagani workshop asida resource person singna theoretical amadi practical aspects ta question paper design sing the train tawani masigi matangda CUET gi oiba expert sing kauduna Manipur gi oja sing buhira masida train tawnaba thawrang paikhatnaba honaragani haiki ahal oiraba ima ipa singbu luna chana tawbiyu aikoina hayeng ahal oiraklaba matamda aikogi Isa nasu aikoi boluna jana thambigani haina miyamgidama kathokpana mathaudang oiramlaba laikhidraba wanglembam kanhayamadi laikhidrabi wanglembam ongbi nganbigi matja ningol sanatombi na phongdokhibani
ngasi leikhidraba wanglembam kanhai madi leikhidrabi wanglembam ongbi nganbigi ahumlak suba death anniversary ga mai lenana kongba nongthombam lekai da leiba senior citizen home da jongjafam lauduna leiriba ahal oiraba singda chaklen ama pijebaga lonena ningtham thala sizinnagadaba firon piduna ahal oiraba singbu nungsibu utpaga lonena leikhidrabi mama mapabo lairamnen da yingna chikna layunabagi thongni tharam aduga mai lenana phongdokhibani Sanatombina makata duna hai aibu pokpi bai pa leikhidraba wanglembam kan haina hinglingai matamda wana taraba singidamakta khanjaramba amadi miyoibagi mateng pangnaba matam pombada khanduna leiba misak amani ipa amadi imana machawai bai khoibo thadoktuna lairamnenda tinkhibagi ahumlak shuba death anniversary tharamasiga mai lenana chahi yamlaba hal oiraba singda machai khoina angamba khudol khara tamjaba phangba simak naibak fabani loinana lamdam asida leriba macha oibai koina ahal oiraknaba mama mapa singbu luna chana thambiu hayengai koina ahal oiraknaba matamdasu aikoina pokliba icha singna aikoibu luna chana thambinaba aikoibu pokpiba imai pa singbu macha singna hek hek mirai bagi chatnabi ama lamdam asida urakliba si tawbiganu haina su phongdokhi Haukiba chahi lisingani kulhumdogi me humdagi chatharakliba kanglupki irang asida maitai furupki khungang kayabu ngak senduna lakliba kun ngakpa singda laisangtem apun balop LAL na leptena mating pangduna lakpagi saruk ama oina ngarang so kadang banamadi thamna pokpida leiriba kun ngakpa singda ngamba mating pangkhre LAL ki President Haikruzam Priyokumar Singh amadi Secretary oina ibo pisak singi liching makhada leisangthem ya akoibada leiriba club sing amadi leisangthem apunbagi maira paibi singna koina chatuna nomada tangai fadana changba chana thaknaba polam sing amadi angamba selgi tingmang sing ado khongakpa singda khusinaki LAL ki Secretary oina ibo pisakna leibaki lurabam amadi miyam pumba wanaraba tanpam asida aikogi khongakpa sing asi leirambagi aikoi kharamakhay ne tana leiba ngambani Manipur bu thugainaba honariba music terrorist sing adu aikogi khongakpa singna maithiba piba ngamba odesanu santi leiba Manipur ama oiraklasanu leisangthem apun balupnasu khongakpa singidamak lepna mateng pangkikani haiba wafam sing phonglukhlakhi Thobal District ke Khangabokta leiba Camp Blooming Higher Secondary School inkhatkibagi contract rak suba mapok kumon palan thorom ngasi school asida makal mathil gi nat ki oiba thorom kaya ga lonena pangthokre mapok kumon gi thorom adu da Council of Higher Secondary School Manipur gi Chairman TOJ Manipur University ki Department of Southeast Asian Studies ki Head Professor Dr. Chunglen Mesna KM Blooming Higher Secondary School ki Chairman Khundrakpa Manjor Mangang Additional SP Operation Thobal Hizam Devendra Additional SP Insurance Mental Health Activist Professor Dr. R.K. Lenin Sur Hospital Khangaboki Founder Chairman Dr. L. Somen Kumar na athoiba lengbirakpa sing oina sarubyaki School asigi mahairoi sungna pungcholom thangta amasung tongan batnat ki oiba jago isei sing utuna saruyakiba miyamgi pukning singsin ki school asigi founder member sing school gidamak mateng pangbirakpa sing Best Student Award, Best Guardian Award amadi tongan be examination competition kayada thoirok hendokna mai paklakna mana phangnakraba mahairoi singdasu school gi maikaidagi Shell certificate amasung achamba khudol sing tamduna ikai khumnamas utkhi Luchingba sing dai kai khumnabu utpangamdraba khunayadu kaidownungda saukhatpa ngamloi haina lamlai asigi MLA KH Ibomchana phungdokre wafam asi Imphal East ki Sawombung SDO Office Complex ta nongna sagadaba Fire Service Substation gi urep uyung tambagi tharamda haikibani tharamada Imphal East ki DC Khomantem Daina Fire Service ki Director L Nabachandra na chingbasu sarugyaki tharamga mailenena MLA KH Ibomchana makha takibada Chief Minister N Birengi meeting makhada lamlai asida Paikhat pamiyam gi yaifa thawang sing gi makhada fire sub station asi thambani
Fire substation asi khaknatana sawambungda leriba Biramongol College ki building sing multi stories oina sakatpa yauna college asi malemgi thakta leiba college oina semgatnaba pandam thamli lamlai asida series project ayush hospital yauna anoba project kaya paikhatnaba sem saba loire Saukhat thorang kaya pakhatpa ngamliba si chief minister ki wakhalon yaudunadi amata oigadaba nate luchingba amada ikai khomnaba utpagi mahuta hiram khudingda yetkani haiduna leirabadi aikogi khunai manglomda jangshidba ngamloi haike Tharamadуда Sarvyakiva Fire Services ki Director L Nabachandrana Manipur Fire Service thoidok hendokna chauba Chaukhatpa oidrabasu khusemgi amadi mahausagi khudong thiba thodok ama thorakpada miyamda mateng pangduna lakli handak thokhiba ising ichaududa fire service na angamba thodang lawki sawmungda sagadorba substation asinasu miyamda kanaba kaya piba ngamna honangani haike Persons with disabilities amadi senior citizens singda lengakna piriba tongan scheme singi kanabadu makhoida matam chana fanghanba ngamnaba miyamna lengaki mari leinaba department singda mateng pangsinba mathau tai haina Manipur State Women's Development Corporation gi chairperson su oriba Nauria Pakhanglak Payasi MLA SKB na fongdokre Apamasi MLA SKV na Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities Takyel Kapunna Kusamnaduna Imphal West District ki Hauba Marak Jingtham Lekagi Community Hall da Pangthokpa Person with Disability amadi Senior Citizens Singi Oiba Assessment cum Age and Distribution ki program da haikibani Rashtriya Biosri Yojana amadi Assistance to Disabled Persons for Purchase Fitting of Age Appliances Scheme Makhada Khangatlaba Beneficiary Singda Makogi Mathau Taba Wheelchair Walking Stick Lambo Scroll Belt Hearing Aid Knee Brace Walking Stick with Seat amadi Battery Operated Motorized Tricycle Yenthokpa yauna pangthokpa Tharamadudha Chairman KB na lengakna Person with Disabilities amadi Senior Citizens singi yaifanaba tungan scheme kya haudokli adubu scheme singi matangda miyamna khangba watpana madugi kanaba du mapung fana piba ngamdri maramasna lengakna miyamgi damak haudokli scheme singi kanaba si mathau taba miyoi singda mapung fana phangnaba miyamda department da Mapung Fana Corporation Piminasi Lona Ngasi Pangthok Liba Thormasisu Makhatana Nauria Pakhanglak Payasigi tungan mafam singdasu Pangthok tuna SCS gi manungda leriba person with disabilities amadi senior citizens singbu scheme singi kanaba chama yohannaba honagani haiki ngasi Thormaduda Composite Regional Center for Skill Development, Rehabilitation and Empowerment of Person with Disabilities Takyelgi Director and Khobi yauna marueba miyoi kayana sarugyaki Manipur da thokliba yang asida tumpham chafam khangdana iramdam kanna honabada achouba thodang loriba Nambol Kaithel da Saktariba Imasing Masamau Fana Lainaba Pandamda 1 day free medical camp ama Nambol Kaithel upon Buluk Mai Senthalop na Senduna Kaithel Lairimbi Kufam Dangasi Pangthokre Tharamadudha Dr. Manga Yauba paramedic amadi staff nursing gi team amana layingbagi thabak adu pangthoktuna myoi chani henbada lemna layingbaga loinana mathau taba hidak singsu lemna piki Lupki Secretary Yumnam Santi Devina Fongdokhibada Manipur lenga ki Health and Family Welfare and IPR Minister Dr. Sapam Ranjan Gatanaraga Kaithel Phamli bi ima singasi Kaithel Phambada natana Manipur da thokliba irang asida iramda Manipur kanna honabada chauba thodang nauri maramasna ima singasi naba yekpa sonthaba yade anaba yaubasing yengthokpa ngamdaba kaya yawmlagadi yengthoknaba amadi nada yektana leinaba free medical camp asi pangthokpani haike camp asida lemna layengbada natana hidak singsu lemna piki Lamdamsida masak naibai ba madi musician Laioi Kraba BM Mekola Elias Biramongol gi mingda linkhat khiba BM Foundation Mekola na sinduna BM Mekola gi mingda ngang singyoiba numita mangani gyoiba dance music martial arts ki training program loishinba gi tharam ama Imphal West ki manung chenba Mekola da leiba Laioi Kraba Biramongol Mekola gi yumda ngasi pangtokre
Loisinbagi Thoramda Manipuri Saknaiba Sechakpasing Amom Ramesh Chandra Amadi Nongmaitem Ibomcha BM Foundation Mekolagi President Kangembam Bijena Thoiba Mitungnen Siwina Saryaki Thoramga Mari Lenana BM Foundation Mekolagi Convener Kangembam Chandramanina Fongdokibada Lamdamsida Hawagliba Jagoi Ishai Amadi Martial Arts Pamjabangang Singbo Lambi Taknabagi Lamjingnabagi Pandamda Class 1 dagi 5 phauda tamliba ngang singi oina training program asi pangthokpani training program asi da training mari furomna sewya baga lonena makoida thangta jogoi ise nat chankritan tambiki ngasi makoida makhatana lamjingnabagi tana tiknabagi thoromasi pangthokpani lonena nungairibadi miyamna pamna tamba walaklaba nat chankritan pung tamnaba angang kaya yarakli makoigidamak makhatana pung tamningba Angang sing asigidamak makhatanan tambibagi thabakso paikhatlagani haiki State Blood Transfusion Council Manipur Amadi Max ki meeting makhada Green Brigade Foundation Manipur Nehru Yuva Kendra Bisnupur Indian Red Cross Society Bisnupur District Branch Amadi Caesar Blood Center ga punna khusamnana senduna Road Safety Week lisingani kunmangaga mailenana irisa singidamak kathoklaba I haina mingthonduna lambigi kudung thiba thodok singda asopan yarakpada ige watpa leitana pandamda voluntary blood donation camp and awareness campaign nama Caesar Blood Center Langol Infal ngasi pangthokre blood donation camp aduda Green Brigade Foundation Manipur Secretary L Ronaldo NYK Bisnupur Road Safety Week Nodal Officer Elangbam Premjit Indian Red Cross Society Bisnupur District Branch ki Publicity and Public Relation ki Coordinator Dhanachandra Huidrom Amadi Helping Hands Manipur ki Thongmi Singsu Saryaki Tharamadu voluntary blood donation camp pangthokpaga loinana voluntary blood donation ki matangda awareness program amasu pangthoktuna voluntary blood donation ki kanabasing blood donors singa khangminaki Ningthokong Protection Committee NPC Linkhat ki bagi ahanba mapok kumon Thorom Ningthokong da leiba ibudaw oknarel ki haraw pungdanga si pangthokre Thorom aduda Ningthokong Protection Committee ki advisor Soraisam Mem Sakhi President Laisram Gauragopal NPC Women Wing ki President RK Tomisana Nathobi Mitungnen Singona Saryaki Thorom ki warot pireduna NPC ki General Secretary Moirangtem Rajena Committee asi linkhat ki bagi maroiba pandam ki matangda nunggi wapom sing thamki Bisnupur District ki Deputy Commissioner su Oriba Indian Red Cross Society Bisnupur District Branch ki President Laurembam Bikram IAS ki meeting makhada Bisnupur asigi manungda leiba senthok walaba imungi khangalaba miyoi singi imungda Indian Red Cross Society Bisnupur District Branch na tengbang polam oina blanket amadi hygiene kit chingyenthokre IRCS Bisnupur District Branch ki committee member W Tolango KS Khogendro life member sing CH Tomba and Chanatombi M Ibuhan B Konthozam Debajit Amadi Volunteers singna Saryadna Tingbang Potlam Singh ado IRCS ki volunteers singna Bisnupur Manung Daleiba Khul Singda Ngarangdagi Hauraga Koina Chatna Bisnupur Sigi Manung Daleiba Sento Watlaba Imung Singh Haksangi Pibam Mimanadraba Mui Singh Amadi Kanalajadraba Kangalaba Mui Singda Blanket Amadi Hygiene Kitchen Yantoki Tafisa ki meeting makhada Bhutan All Sports Games Federation amadi South Asian All Sports Games Federation amasung International Wushu Sansho Federation na senduna chaliba thasi ki kunmathoi dagi kulhumdoi fawa Bhutan gi tara Fandeling Hall Pons Soling da pangthokadaba 5th International All Sports Games 2025 da India team da saru yarugadaba Manipur ki official amadi sanor sing asi impal thadokre Hariba Games asida technical chief oina mathau tawgadaba Asian Sports Federation of Chief Technical Director Grandmaster NG Jiten Kumanchana luchingduna India team da saru yarugadaba Manipur sanaroi singadu ngasi Bir International Airport ki info thadokibani Chaliba chahi lisingani kunmanga asiki anoba session gi oina Khetri Iril Mapal Youth Club KIYC Residential Football Academy gi
oiba grassroots football trial selection ama ngasi Khetri Awang Lekai de leba KIYC multi sports complex football turf ground da pangthokre tongan ba category singda class 1 dagi class 9 fawda tamgad nupa macha amadi nupi macha sanaroi singna trial selection asida saruk yaki pangthokliba trial selection asi KIYC residential football academy amadi Princeton International School ani na khusamna pangthokpani pikliba ngang singbu sana khotna bagi wakhalon amadi education ga punna chetminna ba haiba wakhalon da ahen ba meeting thamduna tongan ba national amadi international championship kya da professional player ama oirakna bagi meeting da pangthokliba trial selection asida khangatlaba sanaroi singbu mahi masing tambagi khudong chaba Princeton International School da boarding facility yauna khudong chaba su leigani hairi Asian Football Confederation ki license holders sing expert oidna pangthokliba trial selection asida sanaroi dising ama changwa henbana saru yaduna sanaroi singna magi haijaba taran unaki Universal Friendship Organization UFO Eastern Headquarter number 1 Nongpok Sekmai Battalion ki manung chana leiba Maitai Huyen Langlon Sintam Sanglen Chajal Academy UFO Yaipok Malom Branch Finance Secretary oina Thopu Biram Lekhiraba Usam Rajan gi ngarang mangani lehun thawamga mai lenana UFO ki members sing Lekhiraba Usam Rajan Elias Loya gi mafam da ganchel pin nei kai na utkre hariba UFO Yaipok Malom Branch ki Finance Secretary oina matam sang Thopu Ramba Usam Rajan na lekhidabada UFO Central Committee gi mai kidigi awa phongdok pagalonina Lekidraba Usam Rajan Elias Loya gi imung manung gi awabada su saru yari haina UFO Central Headquarter Haipok ki maiki de ki phongdorakli Haujik oriba Manipur gi nupi khunai asi nomo gi lekha taba aduki matik hengalakli haina Progressive Alliance for Leadership and Empowerment of Mother Palem na phongdorakli hiramasi ka mailena ngasi Langol NEM colony de leiba palem gi loisang da pangthokhiba pawgim phamamda palem gi president Kumabam Jiban Malana hai bo phamasi palem na tha hum changna thijelab matungda phangba data da yumpham oiraga haibani Manipuri nupi singna nattabalam chatna masabu lukmai da hapna yolaga sentan bagi chang masing asum hengalakli masimakna kangkhong charaba imung masing hengalakpa amadi tungi mion oiriba ngang kaya gi punchi lambida lamhang hannabagi chungmaram am oirakli amaromda nishada yudalai churaba mau reishabi kayagi masing asum hengalakli phongna yu ngauraga nupina lambi lamjawda chatpadai kaiba phongnaraktre reisabi kayana nattabalam chatpada nachungba phongnaraktre pumnamak asi chawkhatpa mating leiba khunayama oiraknabagi thawongdi oidi hana palemna lawi matam amada Manipuri nupi singdi akanba nupi akanba mama oigadabani haibadugi wakhalondu ngasidi mayak chamtharakpagom taure Manipur khunai Manipuri nupi singna ngaklo oiraga purakpani ngasi su ngaklo adu oiba tabani ireibak Manipur asi kannabagi damak honglakniba motpa Manipuri nupi singna lamchat sajat amadi nishada laichubagi changasi hengalaknaba hotnagadabani haiba pandamni maramasna Manipuri nupi singbu awareness pibagalonena lamhenba nupi warak watembagi khongjang palemna changsinba hauragani changsilakadoriba awareness amadi khongjang asida miyamasu saukat pibagalonena thauna hapiyo pongdokhi Kumalampak Sports Complex Lariba Manipur Olympic Association MOA gi office po iramdamasibu ningkha tamnabagi lal haudiba lup amana hanjin solon sinduna athingba thambagi thawongasi mahairi lup mangana kanba mongda condemn tawi sanari singi khallaga tu matamda Chief Minister na matik java security thambiduna thabak tawhanbi haina lup mangagi maike de gilenga gi pukning chingsilakle hiramasiga mailena ngasi MOA gi office mamangda mahairi lup mangana senduna pangthokiba pawgim famamada lup asigi wangang loide samgi president mayengbam somorjit na hai mamangda Manipur Olympic Association gi office asi khulai paiba lup amana ngahak leitana solon chinduna thambadagi MOA gi thabak thorom sing mapung phana tawba ngamhandabagi Uttarakhand na host oiraga thasigi kunipandagi February taramari faw pangthokadoriba kuntranipan suba National Games nakshilapaka iroinena sanaroi sing thabagi tangai fadana tawdaba yadaba thabaksing
ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯦꯅꯥ ꯇꯥꯅ ꯇꯧꯍꯟꯅꯕꯒꯤꯗꯃꯛ ꯊꯣꯡ ꯂꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯇꯨꯡꯗ ꯇꯧꯕꯤꯗꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞ 5ꯅ ꯖꯅꯨꯋꯥꯔꯤ 5ꯗ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯅ ꯃꯁꯥꯕꯨ RPF-PLAꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛꯅ ꯍꯧꯅꯅ ꯂꯥꯛꯂꯒ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯅꯤꯄꯨꯔ ꯑꯣꯂꯦꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯐꯤꯁ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ MOAꯒꯤ ꯊꯧ ꯄꯨꯕꯁꯤꯡꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯇꯧꯕꯗꯒꯤ MOAꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯅꯦꯅꯥ ꯇꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯍꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯟꯖꯕꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯇꯝꯕ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯔꯤꯕ RPF-PLAꯅ MOA ꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯣꯔꯠꯀꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯗꯨꯁꯨ ꯎꯠꯇꯔꯈꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁꯀꯤꯗꯃꯛ ꯁꯥꯟꯅꯔꯣꯏꯁꯤꯡ ꯊꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯌꯦꯠ ꯑꯁꯤꯗ ꯁꯨꯝꯅ ꯑꯄꯟ ꯑꯌꯦꯠ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ RPF-PLAꯅ ꯇꯧꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯇꯧꯔꯒꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯏꯕꯗꯤ MOAꯒꯤ ꯀꯔꯤ ꯑꯔꯥꯟ ꯑꯍꯨꯏ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯒ RPF-PLAꯗ ꯀꯔꯤ ꯀꯔꯝꯕ ꯑꯆꯧꯕ ꯃꯔꯥꯜ ꯂꯪꯖꯈꯤꯕꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ RPF-PLAꯅ ꯁꯦꯡꯗꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ MOAꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯇꯧꯖꯕ ꯌꯥꯅꯅꯕ ꯐꯤꯚꯝ ꯑꯃ ꯁꯦꯝꯕꯤꯌꯨ ꯃꯁꯤꯒꯤꯗꯃꯛ MOAꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯌꯨ ꯃꯍꯩꯔꯣꯏ ꯂꯨꯞ 5ꯅꯁꯨ MOAꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯖꯒꯅꯤ ꯐꯣꯡꯗꯣꯛꯈꯤ ꯅꯦꯅꯥ ꯇꯥꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯑꯣꯂꯦꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯕꯦꯔꯤꯌꯔꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯧ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯨꯗꯤꯡꯃꯛ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯤꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯃꯌꯥꯝꯒꯤ ꯈꯟꯕꯤꯔꯒ ꯁ꯭ꯇꯦꯠꯁꯤꯒꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯗꯅ ꯃꯍꯩꯔꯣꯏ ꯂꯨꯞ 5ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯑꯒꯁ ꯊꯥꯗ ꯀꯣꯜꯀꯇꯥꯒꯤ RG ꯀꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟड ꯍꯣꯁꯄꯤꯇꯥꯜꯗ ꯇ꯭ꯔꯦꯅꯤ ꯗꯣꯛꯇꯔ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯆꯦꯟꯅꯕ ꯁꯟꯖय ꯔꯣꯏꯕꯨ ꯉꯁꯤ ꯁꯤꯜꯗ ꯀꯣꯔꯠꯅ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟꯠꯀꯤ ꯗꯟꯗꯤ ꯄꯤꯅꯕ ꯔꯥꯏ ꯇꯥꯈ꯭ꯔꯦ ꯀꯣꯔꯠ ꯑꯗꯨꯅ ꯔꯣꯏꯕꯨ ꯐꯥꯏꯟ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯊꯤꯅꯕ ꯔꯥꯏ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯋꯦꯁꯠ ꯕꯦꯡꯒꯜ ꯒꯚꯔꯟꯃꯦꯟꯠꯅ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡꯗ ꯂꯨꯄꯥ 18,00,000 ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯄꯤꯅꯕꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯀꯣꯔꯠꯅ ꯇꯥꯔꯤꯕ ꯔꯥꯏ ꯑꯗꯨꯕꯨ RG ꯀꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯖꯨꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯤꯜꯗ ꯀꯣꯔꯠꯅ ꯁꯟꯖय ꯔꯣꯏꯗ ꯄꯤꯔꯤꯕ ꯗꯟꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅꯁꯨ ꯃꯍꯥꯛ ꯀꯣꯔꯠꯅ ꯇꯥꯔꯤꯕ ꯔꯥꯏ ꯑꯗꯨ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯀꯣꯜꯀꯇꯥ ꯁ꯭ꯇꯦꯠꯅ ꯆꯂꯥꯏꯕ RG ꯀꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟड ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯖꯨꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟꯠ ꯄꯤꯅꯅꯕꯒꯤ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯋꯨꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯨꯁꯨ ꯑꯦꯀꯥꯗꯃꯤ ꯊꯧꯅꯥꯎꯖꯝꯅ ꯁꯦꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯊꯧꯅꯥꯎꯖꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯁꯕ ꯖꯨꯅꯤꯌꯔ ꯖꯨꯅꯤꯌꯔ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯀꯦꯇꯦꯒꯣꯔꯤꯒꯤ ꯑꯣꯏꯕ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 13ꯇꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ 4ꯅꯤ ꯆꯠꯊꯔꯛꯄ ꯐꯥꯔꯁꯠ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯏꯟꯚꯤꯇꯦꯁꯅꯦꯜ ꯋꯨꯁꯨ ꯆꯦꯝꯄꯤꯌꯟꯁꯤꯞ 2025 ꯉꯔꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ CIꯅ ꯑꯣꯚꯔꯑꯣꯜ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯦ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯂꯣ ꯑꯦꯟड ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ TS ꯕꯁꯟꯇꯀꯨꯃꯥꯔ SDO ꯅꯝꯕꯣꯜ T ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯁꯟꯖꯦꯟꯕꯝ ꯄꯨꯈ꯭ꯔꯝꯕꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ N ꯕꯤꯔꯖꯤꯠ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯋꯨꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ W ꯁꯣꯚꯥ EEW ꯏꯖꯨꯀꯦꯁꯟ Sꯀꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ Y ꯕꯆꯥꯎ इंटरनेशनल वुशु मेडलिस्ट डॉक्टर M अमित कुमार इम्फाल ईस्ट वुशु एसोसिएशन के सेक्रेटरी M मनोरंजन अथोब मिथुंगनेन सरुक याखी चैंपियनशिप अदुदा संदा टीम विनर RCC इंथौखोंगना अदुगा रनर्स अप टीम ना यूनिवर्सल वुशु एकेडमी थौबान ओइकी ताउलु मसानागी टीम विनर CWI अमदी रनर्स अप टीम ना ईगल वुशु एकेडमी बेस्ट डिसिप्लिन टीम कंगलेपा वुशु एकेडमी हेक्रुजम अमदी ओवरऑल टीम चैंपियन की मना CWI ना लौकी मिनिस्टर बसंत कुमार ना फोंदोखिबदा अखोइना पुंसीदा माई पाकपदा डिसिप्लिन लेबा चंगी थखा खंगना चटपदुदा नतना इशाना इसाबु डिसिप्लिन ngakchaba changi nong hek nganba hawalakpadagi tumlamdai fawba nutigi
तौरीबा थबकसिंग अदु कादना तौबगी हैनबी ngakpa maruoi लाइक पाबा शानबा थबक तौबा खुदिंगमक चांग नाइद्रगदी माइ पाकपा वागनी अदुगा हकचांग फनबगीदमक शानबा हाइबा हाइना सिंतोकपा यादे वुशु मसाना सिसु लमदमसिगा यामना चानबा मसाना अमनी मसाना असिना मरम ओइरगा सानरोय कया मसागी हिंगनबा लंबी फंगनख्रबनी अदुना हगोलकलिबा सानरोयसिंगना थवाय यावना सानदुना लेबाकी मिंगचत पुरकपा ngamna phonasi हाइखि माता पांथोवे एसोसिएशन MPA थौनाउजम न सेंदुना थौनाउजम प्लेग्राउंड चथरिबा सेकेंड इमा पांथोवे ट्रॉफी लिसिंगनी कोइमंगा गे ngasi सानखिबा मैच अनिगी हानबा ग्राउंड दा MTFC ना आरामबाई तेंगोल यूनिट 9 बिबु पांजल तरे चुनोय थोइख्रे MTFC की पांजल सिंधु जर्सी नंबर 10 प्रेमचांद मैच की मिनिट 3 कुंट्रामापन निफुनिपान अमदी यांखै मापन दा जर्सी नंबर 4 चुंगनेन चनाना मिनिट 10 अमदी कुंतरेत जर्सी नंबर 11 मनोज ना मैच की मिनिट यांखै तरेत चनकी ngasi gi ani suba ground gi मैच ना EPYC एलांग खांगपोपी अमदी MPAA थौनाउजम पांजल अमम चंदुना ड्रॉ ओइख्रे EPYC की पांजल जो जर्सी नंबर 11 के डोनेल ना मिनिट कुंतर अदुगा जर्सी नंबर 3 S बोरिस ना मिनिट यांखै मंगादा चनखिबनी डिस्ट्रिक्ट फुटबॉल एसोसिएशन DFA थौबाल की 3rd डिवीजन फुटबॉल लीग टूर्नामेंट लिसिंगनी कुनमरी कुनमंगा टीम मंगाना सर यादना ngasi वांगजिंग कोदुम पोपीदा लेबा डिस्ट्रिक्ट स्पोर्ट्स कॉम्प्लेक्स हौदोख्रे ngasi हौदोपगी सानखिबा लीग टूर्नामेंट सिंगे हानबा मैच ता YBA वांगजिंगना संगायुंफम FC बु पांजल अनि सुनोदा माइतिबा पीख्रे लीग टूर्नामेंट अदु हौदोपगी थरमदा DFA थौबागी प्रेसिडेंट मुतुमनी वाइस प्रेसिडेंट एलशियामो अमसुंग ट्रेजरर कॉन्सम माइकेल ना अथोइबा मिथुंगनेन सिंग ओइना सरुयागी थासगी कुनमाथोइगी नुंथिल पुंग अनिदा संतोष FA तेंथा अमसुंग JJFC थौबाल हौखानिना लीग टूर्नामेंट असिगी अनिचुबा मैच ओइना सानगनी अरेबदमरबु पाओम हन पिजरी चाही लिसिंग कयागी ममांगदगी अखोय हिंगमिनदुना लागली लागदबा तुंगी मिरोलदसु नुंसी चानना हिंगमिनगदबनी हाइना चीफ मिनिस्टर एन ब्रेन फोंदोख्रे एकेडमिक राइटिंग रिसर्च एंड पब्लिकेशन हाइबा हिरमदा चल अमा चथगदबा वर्कशॉप हौदोख्रे Holistic Progress Card Secondary Stage and Standardization of Question Paper Template Highway Hiram the Numit Mangani Chatagada workshop Masi Hogdokre. Lonina RG Kerr Medical College and Hospital trainee Junior Dr. Amabo is at Mangalaga Happy Chenaba Sanjoy Roy Life Imprisonment K Dandi P. Cray. Miss Podum Pizza Bangasik de Matang Solution Jerry meeting Tabri Singbo Kurum Zari.